Manipuri cinema da mapan naidraba kudol tamlamba Shaknairaba Manipuri film director Amasung actor Oken Amakcham Mashagi Anaba manamaram oiraka Ngasi Ayuk Leikhidre Manipuri cinema gi khongsata Oken Amakcham na loramba thodang sing ngasidi mahak Leikhidraba matungda hena mayek singna chongthurakli kumja lising amaga chamapan humfuni toida taibangpan faurakiba Oken na Manipur gi art amasung culture bu khoidazaba mioi ama oina horakhi theater Manipuri music amadi Manipuri cinema da pukning lupa mioi ama soiraki Madumakna Manipuri film director, actor, music director amadi theater playwright ta khut thaduna maithong yamba Manipur gi art amasung culture gi maru changba thomi mo oiraki kumja lising amaga chamapan marifutara humdoi da puthokiba mahaki ahanba celluloid ki Manipuri feature film khonthang asi Indian panorama da selection fangke loinana kumja lising amaga chamapan marifutara manga da puthokiba mahaki ani suba celluloid film Mayofi gi macha hairiba Manipuri feature film asi Nifunithoi Shuba National Best Award ta Best Feature Film gi mana fangduna National gi thakta mahaki maming thamba ngamkhe Amaromda kumja lising amaga chamapan marifutara mapanda Oken Amakcham na puthokpa celluloid film aroiba vidaina mari suba Manipur State Film Festival da Best Feature Film gi mana fangkhe loindana China hairiba Manipuri feature film asidasu Best Direction gi mapuoi bangamkhe Music director amoina Oken Amakcham na Manipuri film kungani thoigi background music PK masida sunatana Manipuri film gi isai marifutara gi mathakta sairangba gi thodang lokhe Manipuri feature film dagi nathairaga Oken Amakcham na documentary film da su khut tharamke malem gi Shaknairaba theater director Leikhidre Ratan Thiam gi matang da puthokpa Ratan Thiam the man of theater haina mingthonba documentary film ase Indian panorama da selection fangduna Kumja lising amaga chamapan marifutara mapanda pangthokpa International Film Festival of India da utke Oken Amakcham da Manipuri cinema gi khongsata tongan ba saktam langduna film kaya da su saruk yakhe celluloid film mapan amasung digital film tarani panda mahakna saktam langkhe masida sunatana juvenile theater gi play tarani thoisu mahakna direction pk mahakna Leikhidre haibasi Manipuri cinema gi oina choba mangjaba mani haina maikai kaya tagi phongdoknarakle Numida sida ini manungi awamda akoi film forum na saru yajari ai sani am nuaijati ai marubasi katam sanga film da koi punna habak kalpuna koi seminar rakani adobo ngasi di mahak akoi gi mayang maraktagi la masatkre magi mapamda akoi na awaga kontok se pogal loina manungi awaga koi saru Amasung Oken lewa mea kambiraba lagi yamasna Manipur film ki taibundagi sakhibai bise koi yam saung mangjaba menjunna ngawdaba chungba ho ma le hone bise lagi site gi madi film forum site kamjage nanghori bi ngonum yawa bada film forum site gi madi film tabdiri be thoni sin Manipur myang me mai gi Nanghori imu mani ga wa ba kai koi se ne saru ya jari simaga kai thunda yamba sina mapu gi lekol da ing ni chikna ai bung mapu gi lekol ing china le guna bhaina